ꯑꯗꯨꯅ ꯐꯖ ꯃꯥꯜꯂꯦ ꯖꯤꯎꯅ ꯅꯪ ꯀꯔꯝꯕ ꯄꯥꯝꯕ ꯑꯩ ꯌꯥꯝ ꯈꯪꯗꯦ ꯆꯞ ꯃꯥꯟꯅꯩ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯗ ꯀꯣꯏ ꯀꯥꯏ ꯃꯣꯏꯁꯦ ꯀꯣꯏ ꯂꯥꯛꯏꯁꯦ ꯍꯥꯏꯗꯕꯅꯦꯕ ꯖꯨꯔꯥ ꯇꯧꯗꯅ Hi ma'am. Ma'am ngasise nongtise mangye nungsaje fadana sadokte ado ma'am ngasise aktar do kudak to ko ay thabak loisana leiram ba kon ka pheng kon kari to na do lala chausi achana pi kari leirusi aduga to ba thabak kari su mathau su leiba ko do chalu cha na ai gi su mathau khara lei ba pase khara lei ga da ba aduga ana se chausi ha de ra to loisalaga dum thokle ado ngasi khulagi lambi na chato bane ba ngasa nahan gi luhongi ba mabungo do magi jum da changam maga mathom le ba ko duga changam maga dai phawdo ba thani dum chalani no chalasi yam baji moi jum da changmure ba ko changmura ga thokla e tolona haji chattagi andane ma'am ini miri hingon phajadra jam anna ta lep na bo tamna jeng nei ren to kobi hangam se kam phaja moi ngan na thana gi ba kangoni siga siriong se ma'am hingon lambi de chapada athabina to ma'am matang dum ninga lage ko kari lai ba khot ba mathau to diga am gila bukta ne ba se lau thona di ma'am sine hingon Aku ya soal itu cakap apa? Si soal dah sulam dia malai betul. Ini sebelah lau sumun nare, mau isi lau kau nare. Ya deh ba? Lau yang kau nare ni sih kak. Aku juga sih kau nare ni kah apa ni? Chandol itu jiu. Ôi mà, ấy ra đây bộ. Ấy cùng kìa tận à. Thôi đi tôi chịu. Tút. Nó săn nhất đàn kìa. Chắc chịu rồi này. À không là cái abo không được ngay mai rồi chân rồi xem em lâu không ra rồi mẹ chăm ngân thưa bác sĩ ra rồi xa đó đây co anh sai khoai ni thu được quên tầm đôi đi nghe nè số trái cái lì xả là cái thóc là vậy xem em nó xa xe Gina lambi da gina kewa bol aku se lambi je kam sang hai ada le hore ko na si kewa yo dore thong sa re na hai ba ko turien gi adi kam gi go kewa do turien kano thong la le hai ba ko thong la le ba do ko si hi dan da bi da yeng si thong do kamai to ko kumsi sahigi ahan ba thong lan doi bani tadi kam kyo hai em siga thong gi re sema mo to si sahigi ahan ba lan ba sema ui mà không ai đấy xe lên nó lại cái tiền vua mẹ đi Abdul Bazar yo re azik wala re Abdul Bazar lan re di kala sambil lambi ronda koi hai re ये सीएम तो क्या कोई जंग रही है
ꯇꯂꯥ ꯌꯧꯔꯦ ꯌꯧꯕꯕꯨꯗꯤ ꯀꯨꯏꯔꯦ ꯑꯗꯨꯒ ꯃꯣꯏ ꯗꯨꯀꯥꯟꯁꯤꯡꯁꯦ ꯍꯦꯛꯇ ꯍꯥꯡꯅꯔꯝꯃꯦ ꯑꯉꯥꯡꯒꯤ ꯑꯂꯨꯝꯕ ꯐꯤ ꯀꯩꯀꯩ ꯂꯩꯕ ꯌꯦꯡꯒꯦ ꯁꯤꯅꯤꯀꯣ ꯀꯩꯗꯧꯔꯖꯥꯠ ꯒꯥꯔꯤꯒꯤ ꯄꯣꯠ ꯑꯃ ꯄꯤꯁꯟꯅꯁꯤ ꯄꯥꯏꯅꯦꯅ ꯁꯦ ꯃꯥ ꯇꯧꯔ ꯈꯜꯂꯦ ꯀꯅꯥꯒꯤ ꯅꯪꯒꯤꯔꯣ ꯂꯧꯅ ꯑꯅꯤꯃꯛ ꯃꯈꯜ ꯀꯩꯅꯣꯒꯤ ꯅꯠꯇ꯭ꯔꯣ ꯃꯈꯅꯥꯎꯒꯤ ꯈꯪꯗꯦ ꯖꯦꯎꯅ ꯅꯪ ꯀꯔꯝꯕ ꯄꯥꯝꯕ ꯑꯩ ꯌꯥꯝ ꯈꯪꯗꯦ ꯑꯁꯤꯗꯤ ꯃꯥ ꯂꯩꯌꯦꯕ ꯑꯩꯅ ꯂꯩꯕꯤꯅ ꯁꯤ ꯈꯪꯉꯥꯎ ꯑꯁꯥꯡꯕꯒꯤ ꯀꯩꯅꯣꯅꯤ ꯑꯂꯨꯝꯕ ꯐꯤꯕꯨꯗꯤ ꯂꯣꯏ ꯂꯩ ꯑꯇꯣꯞꯄꯗ ꯌꯦꯡꯉꯨꯔꯁꯤꯗ꯭ꯔꯥ ꯃꯥꯏ ꯀꯩꯅꯣꯒꯤꯗꯨꯗ ꯄꯥꯏꯔꯦꯟꯗ꯭ꯔꯥ ꯃꯃꯥꯏꯗꯨ ꯅꯨꯄꯥꯗꯨꯏꯗꯣ ꯀꯔꯝꯕ ꯄꯥꯏꯔꯦ ꯃꯥꯏ ꯃꯣꯖꯥ ꯂꯧꯕꯤꯔꯣ ꯑꯗꯨꯒꯩꯗꯤ ꯃꯉꯛꯀꯤ ꯀꯩꯅꯣꯗꯨꯒ ꯑꯁꯤꯒꯁꯨ ꯂꯩꯁꯤꯗꯅ ꯁꯦ ꯑꯣ ꯑꯃꯠꯇꯅꯤꯅ ꯍꯣꯏ ꯑꯁꯤ ꯑꯍꯟꯒꯤꯔꯣ ꯁꯦ ꯑꯁꯤ ꯃꯉꯣꯟ ꯌꯥꯗꯣꯏꯕ ꯁꯦ ꯑꯣ ꯑꯍꯟꯒꯤꯅꯦ ꯍꯥꯏꯔꯣ ꯋꯥꯏꯠꯇꯣ ꯇꯧꯔꯅꯨꯅꯦ ꯃꯥ ꯁꯤꯖꯤꯟꯅꯕꯗ ꯃꯣꯠꯀꯅꯤꯅꯦ ꯃꯣꯠꯀꯅꯦꯕ ꯑꯁꯤ ꯈꯔ ꯕ꯭ꯂꯦꯛꯇꯣ ꯂꯧꯔꯣ ꯕ꯭ꯂꯦꯛꯇꯣꯅ ꯃꯣꯠꯂꯣꯏꯑꯕ ꯑꯁꯦ ꯂꯩꯌꯦꯕ ꯑꯗꯣ ꯕ꯭ꯂꯦꯛꯇꯣ ꯂꯧꯕꯅ ꯐꯠꯇ꯭ꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯂꯧꯔꯣ ꯑꯗꯨꯒ ꯑꯁꯤ ꯃꯆꯨꯁꯦ ꯀꯔꯤ ꯀꯥꯏꯒꯦ ꯑꯗꯨꯒ ꯑꯍꯟꯒꯤꯅꯦ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯑꯗꯨꯅ ꯀꯔꯤ ꯑꯁꯤ कया चलिबा जुजुरा होम 100 और 301 पैकेट नन 100 से बच्चा मंजा होम सिलो लगे रो सिलो दे रो नुपा रे से पुबी लगे हां अमु को पुबी से अमु ओटा 75 आलोटा तो 100 असी लौरी रो ना हां जेंग अब मचु का पोतो कमाई तो गया ना ओ हप्चलमिदो अखोइदा कोई गाय मोइसे कोई लाइजे हाइदबने मजुरा जुरा तवदना सेखन बि तवदना लंबीदा कोई लाकदो फंगनारे फरे लेवरो तो कोई चलागे नोई चलो मैम कोई जिला दे हले हलगा अमुसे फम ले फम खुदिंग मक तक चलगा फमना हजिम माइ गाड़ी से मो नपसे मसिनदगी तवरेबको तुनी से फमना गायना लेरे हलकपदी कुइरेबको चाका चा खोटना तवरे अदुगा फीसु फलमने दमना माइ कोबी से किसिंगर हइबिरमोय अदुगा से अइना हइरे ओय नंग कोले वाइजे कंगनी तवरे से करिगिनो ओ अदोइदे कन्नोदु ngरang थागिबसे असिदि कन्नो तवररोय नत्रा कय अमुकम जतोयरो मैमजी फदिगोम सि मोइसिंग चाइरगे मखुना चाइरगे को ये बाकी जम कंगे बस वाइस
ꯌꯥꯝ ꯆꯥꯏꯗ꯭ꯔꯦ ꯉꯁꯤ ꯋꯥꯔꯦ ꯁꯤ ꯆꯥꯏꯔꯦ ꯁꯣꯟꯃꯒꯤꯗꯤ ꯈꯔ ꯆꯣꯠꯍꯧꯗ꯭ꯔꯦ ꯁꯤ ꯂꯣꯏ ꯆꯥꯏ ꯆꯣꯠꯂꯃꯤꯅ ꯆꯥꯏꯕꯁꯨ ꯂꯣꯏꯔꯦ ꯑꯇꯩ ꯑꯩ ꯆꯥꯏꯗ꯭ꯔꯦ ꯉꯁꯤ ꯀꯣꯕꯤ ꯈꯔ ꯑꯃꯁꯨ ꯆꯥꯏꯒꯗ ꯂꯩꯍꯧꯔꯦꯕ ꯍꯪꯒꯥꯝ ꯈꯔ ꯍꯩꯔꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯐꯗꯤꯒꯣꯝꯁꯦ ꯍꯦꯛꯑꯅꯤ ꯐꯗꯤꯒꯣꯝ ꯍꯦꯛꯍꯧꯒꯦ ꯃꯌꯥꯝ ꯏꯁꯤꯡ ꯆꯥꯏꯕꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦꯅ ꯕꯥꯜꯇꯤꯡꯅ ꯃꯄꯥꯟꯗꯒꯤ ꯑꯗꯨꯝ ꯆꯥꯏꯔꯦꯕꯀꯣ ꯁꯤ ꯕꯦꯔꯁꯤꯅ ꯀꯥꯟꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯁꯤ ꯑꯩꯈꯣꯏ ꯀꯣꯂꯤ ꯍꯋꯥꯏ ꯃꯄꯥꯟ ꯁꯥꯔꯦ ꯃꯌꯥꯝ ꯁꯤ ꯃꯄꯥꯟ ꯁꯥꯔꯦ ꯄꯥꯜꯂꯦ ꯑꯗꯨ ꯀꯣꯂꯤ ꯍꯋꯥꯏ ꯄꯥꯜꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯣꯂꯤ ꯍꯋꯥꯏ ꯄꯥꯜꯂꯦ ꯁꯤꯗ ꯂꯩꯔꯦ ꯀꯣꯂꯤ ꯍꯋꯥꯏ ꯄꯥꯜꯂꯦ ꯐꯗꯤꯒꯣꯝ ꯍꯦꯛꯀꯦꯕꯀꯣ ꯀꯩꯅꯣꯅꯦ ꯑꯩ ꯏꯁꯤꯡ ꯑꯁꯤ ꯌꯧꯔꯝꯗ꯭ꯔꯦ ꯁꯣꯟꯗꯗꯤ ꯐꯖꯅ ꯆꯥꯏꯔꯝꯃꯦ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤ ꯂꯥꯏꯅꯣ ꯃꯃꯥ ꯐꯗꯤꯒꯣꯝ ꯍꯦꯛꯀꯦ ꯇꯧꯔꯤꯃꯤ ꯐꯗꯤꯒꯣꯝ ꯍꯦꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯅꯨꯡꯗꯥꯡꯒꯤ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯕꯩ ꯃꯇꯝ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯉꯔꯥꯡꯒꯤ ꯉꯥꯗꯣ ꯑꯗꯨꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯉꯁꯤ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯅ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯏꯕꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯂꯩꯔꯦꯕ ꯁꯤꯁꯦ ꯉꯥꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯔ ꯑꯗꯨꯝ ꯂꯩꯗꯣꯔꯦꯕ ꯉꯔꯥꯡ ꯈꯔ ꯂꯩꯔꯛꯄꯗꯣ ꯉꯁꯥꯏ ꯕꯥꯔꯣꯗ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯨꯡꯗꯥꯡꯒꯤ ꯑꯁꯤꯁꯦ ꯂꯩꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯦꯝ ꯈꯣꯠꯇꯅ ꯁꯤ ꯄꯨꯝꯅꯃꯛ ꯇꯣꯠ ꯈꯣꯠꯂ ꯂꯣꯏꯔꯦ ꯃꯆꯨ ꯃꯔꯥꯡ ꯀꯔꯤ ꯀꯔꯤ ꯊꯨꯝꯒꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒ ꯃꯆꯨꯒ ꯇꯣꯠꯂꯦ ꯈꯨꯠꯁꯤꯒ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯁꯤ ꯊꯣꯡꯕꯒꯤ ꯇꯂꯥꯕꯤ ꯇꯧꯔꯅꯤ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯁꯨ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯑꯅꯧꯕꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯕꯥꯏ ꯕꯥꯏ